ꯅꯨꯡꯉꯥꯏꯕꯤꯔꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯩ ꯉꯁꯤ ꯑꯃꯨꯛ ꯚꯤꯗꯤꯑꯣꯁꯦ ꯑꯞꯂꯣꯗ ꯇꯧꯖꯔꯦ ꯚꯤꯗꯤꯑꯣꯁꯦ ꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯅ ꯀꯣꯟꯅ ꯂꯥꯛꯑꯀꯥꯟꯗ ꯈꯤꯇꯪ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯃꯈꯛ ꯑꯩ ꯑꯦꯅꯥꯎꯟꯁ ꯇꯧꯖꯒꯦ ꯀꯩꯅꯣꯅꯦ ꯑꯩꯁꯦ ꯀꯨꯏꯅ ꯑꯥꯗꯒꯤ ꯊꯣꯛꯂꯛꯑꯒ ꯌꯨꯝꯗ ꯑꯃꯨꯛ ꯀꯨꯏꯅ ꯔꯦꯁ ꯇꯧꯔꯦꯀꯣ ꯁꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯕꯗꯒꯤ ꯑꯦꯟ ꯗꯦꯟ ꯑꯩꯁꯦ ꯑꯃꯨꯛ ꯗꯦꯜꯂꯤꯗ ꯑꯃꯨꯛ ꯆꯪꯉꯦ ꯖꯅꯋꯥꯔꯤ ꯑꯗꯨꯋꯥꯏꯗ ꯗꯦꯜꯂꯤꯗ ꯆꯪꯉꯒ ꯑꯩꯁꯦ ꯑꯦꯛꯖꯥꯝ ꯑꯃꯈꯛꯀꯤ ꯇ꯭ꯔꯥꯏ ꯇꯧꯕꯅꯤ ꯑꯗꯨ ꯇꯧꯔꯒ ꯌꯥꯎꯁꯪ ꯌꯥꯎꯕꯒꯤ ꯊꯣꯛꯂꯛꯄꯅꯦꯕ ꯑꯩꯁꯦ ꯅꯨꯃꯤꯠ 5ꯅꯤꯈꯛ ꯊꯣꯛꯂꯛꯄ ꯑꯩ ꯀꯩꯝ ꯄꯣꯔꯛꯇꯦ ꯑꯗꯨꯅ ꯅꯨꯃꯤꯠ 5ꯅꯤꯈꯛ ꯊꯣꯛꯂꯛꯄꯗꯒꯤ ꯂꯣꯛꯗꯥꯎꯟ ꯑꯗꯨꯝ ꯇꯧꯁꯟꯈ꯭ꯔꯕ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯅꯝꯖꯔꯤꯕꯁꯤꯁꯨ ꯑꯩꯒꯤ ꯀꯦꯃꯦꯔꯥꯗꯒꯤ ꯅꯠꯇꯦ ꯑꯩꯒꯤ ꯐꯣꯟꯗꯒꯤꯅꯤ ꯀꯦꯃꯦꯔꯥꯗꯨꯁꯨ ꯗꯦꯜꯂꯤꯗ ꯊꯝꯃꯝꯃꯦ ꯑꯗꯨꯅ ꯌꯥꯗ꯭ꯔꯕ ꯍꯧꯖꯤꯛ ꯑꯩꯒꯤ ꯈꯪꯅꯕ ꯏꯌꯥꯝꯕ ꯑꯃꯈꯛ ꯂꯩ ꯃꯉꯣꯟꯗ ꯄꯨꯊꯣꯛꯄꯤꯔꯛꯑꯣꯅ ꯄꯨꯊꯣꯛꯍꯜꯂꯦ ꯑꯗꯣ ꯃꯥꯁꯦ ꯍꯧꯖꯤꯛ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯌꯨꯝꯗꯤ ꯌꯧꯔꯛꯑꯦ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯁꯤꯟꯕꯤꯕꯗꯒꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯁꯦ ꯀ꯭ꯋꯥꯔꯦꯟꯇꯤꯟꯗ ꯂꯩꯔꯤꯕ ꯑꯗꯨꯅ ꯂꯧꯕ ꯈꯣꯠꯄ ꯌꯥꯗ꯭ꯔꯤꯗꯅꯀꯣ ꯑꯗꯨꯅ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅꯁꯨ ꯁꯨꯝ ꯑꯩꯉꯣꯟꯗ ꯍꯪꯕꯤꯔꯛꯄ ꯑꯗꯒꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯁꯨ ꯃꯣꯏ ꯑꯃ ꯑꯅꯤꯅ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯁꯤꯒꯤ ꯃꯔꯝꯗ ꯁꯨꯝ ꯈꯪꯅꯤꯡꯉꯦ ꯍꯥꯏꯕꯗꯒꯤ ꯑꯩꯁꯦ ꯊꯥꯒꯠꯆꯔꯛꯄꯅꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯁꯤꯒꯤ ꯇꯣꯄꯤꯛꯁꯦ ꯏꯠꯁ ꯑꯣꯜ ꯑꯕꯥꯎꯠ ꯃꯥꯔꯆꯦꯟ ꯅꯦꯚꯤꯕꯨ ꯄꯥꯝꯕꯤꯕ ꯑꯃꯁꯨꯡ ꯑꯗꯨꯗ ꯏꯟꯇꯔꯦꯁ ꯂꯩꯕꯤꯕ ꯑꯣꯔ ꯆꯪꯕꯤꯅꯤꯡꯕꯁꯤꯡꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯣꯔ ꯑꯇꯣꯞꯄ ꯒꯩꯅ ꯌꯦꯡꯉꯁꯨ ꯑꯗꯨꯝ ꯏꯟꯇꯔꯦꯁ ꯑꯣꯏꯅꯤ ꯈꯟꯖꯩ ꯑꯗꯨꯒ ꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯅ ꯃꯥꯔꯆꯦꯟ ꯅꯦꯚꯤꯁꯤ ꯃꯥꯒꯤ ꯔꯦꯡꯛꯁꯤ ꯀꯩ ꯂꯩ ꯑꯗꯒꯤ ꯃꯥꯒꯤ ꯁꯦꯂꯔꯤꯅ ꯀꯃꯥꯏꯅ ꯇꯧꯏ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯅꯤ ꯇꯣꯄꯤꯛꯁꯤ ꯑꯗꯨꯒ ꯄꯨꯂꯞ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩ ꯀꯩꯅꯣꯝꯇꯪ ꯁꯦꯡꯗꯣꯛꯆꯒꯦ ꯑꯗꯨꯗꯤ ꯃꯥꯒꯤ ꯇꯣꯂꯣꯞꯁꯤ ꯑꯀꯛꯅꯕ ꯂꯩꯇꯦ ꯑꯦꯕ꯭ꯔꯤ ꯔꯦꯡꯀꯤꯀꯣ ꯀꯝꯄꯅꯤꯒꯤ ꯃꯇꯨꯡ ꯄꯣꯜꯂꯦ ꯄ꯭ꯂꯁ ꯃꯥꯅ ꯆꯠꯂꯤꯕ ꯁꯤꯞꯇꯣ ꯑꯗꯨꯒꯤ ꯇꯥꯏꯞꯁ ꯑꯣꯐ ꯁꯤꯞ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯄꯦꯁꯦꯟꯖꯔ ꯁꯤꯞꯀ ꯑꯗꯒꯤ ꯁꯣꯝꯗ ꯄꯣꯠ ꯆꯩ ꯄꯨꯕꯒ ꯑꯗꯨꯒꯤ ꯔꯦꯡꯛ ꯆꯞ ꯃꯥꯟꯅꯔꯒꯁꯨ ꯃꯣꯏ ꯇꯣꯂꯣꯞ ꯃꯥꯟꯅꯗꯕ ꯂꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯇꯥꯏꯞꯁ ꯑꯣꯐ ꯁꯤꯞꯇꯁꯨ ꯈꯦꯠꯅꯔꯅꯤ ꯑꯦꯟ ꯃꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯈꯦꯠꯅꯔꯅꯤ ꯑꯗꯨꯅ ꯉꯁꯤ ꯑꯩ ꯂꯥꯛꯆꯗꯣꯏꯁꯤ ꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯑꯩ ꯂꯥꯛꯆꯔꯒꯦ ꯑꯍꯥꯟꯕꯁꯤ ꯀꯩꯅꯣ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯔꯁ ꯅꯠꯇꯕꯀꯣ ꯃꯥꯔꯆꯦꯟ ꯅꯦꯚꯤꯒꯤꯁꯤꯗ ꯑꯣꯐꯤꯁꯔꯁ ꯅꯠꯇꯕ ꯀ꯭ꯔꯨꯁꯤꯡꯒꯤ ꯍꯥꯟꯅ ꯍꯥꯏꯖꯒꯦ ꯀ꯭ꯔꯨꯁꯤ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩ ꯃꯥꯔꯆꯦꯟ ꯅꯦꯚꯤꯁꯤ ꯗꯤꯄꯥꯔꯠꯃꯦꯟ 3 ꯊꯣꯛꯅ ꯂꯩ ꯗꯤꯄꯥꯔꯠꯃꯦꯟꯁꯤ ꯅꯦꯚꯤꯒꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟ ꯗꯦꯛ ꯗꯤꯄꯥꯔꯠꯃꯦꯟ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ and then engine department and then lastly saloon department ꯁꯨꯃꯥꯏꯅ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯦ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯄꯁꯤ ꯁꯤꯗ ꯑꯩ ꯑꯍꯥꯟꯕ ꯂꯥꯛꯆꯗꯣꯏꯁꯤ ꯗꯦꯛ ꯗꯤꯄꯥꯔꯠꯃꯦꯟ ꯅꯦꯚꯤꯒꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯁꯤ ꯍꯥꯟꯅ ꯂꯥꯛꯆꯔꯒꯦ ꯅꯦꯚꯤꯒꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯐꯤꯁꯔꯁ ꯅꯠꯇꯕꯀꯣ ꯀ꯭ꯔꯨꯗ ꯍꯥꯟꯅ ꯂꯥꯛꯆꯒꯦ ꯀ꯭ꯔꯨꯁꯇ ꯃꯥꯁꯤ ꯑꯍꯥꯟꯕ ꯀ꯭ꯔꯨꯒꯤ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯀꯥꯟꯗ ꯀ꯭ꯔꯨꯒꯤ ꯇ꯭ꯔꯦꯅꯤꯡꯁꯤ 6 ꯃꯟꯊꯁꯅꯤꯀꯣ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯃꯥꯔꯆꯦꯟ ꯅꯦꯚꯤꯒꯤ ꯑꯣꯏꯅ GP ꯔꯦꯇꯤꯡ ꯀꯧꯏ ꯑꯗꯨ ꯂꯣꯏꯔꯒ ꯏꯍꯥꯟ ꯍꯥꯟꯅ ꯖꯣꯏꯟ ꯇꯧꯕꯁꯤ ꯃꯥꯁꯤ ꯗꯦꯛ ꯗꯤꯄꯥꯔꯠꯃꯦꯟꯗ ꯇ꯭ꯔꯦꯅꯤ OS ꯑꯣꯏꯅ ꯃꯥꯁꯤ ꯖꯣꯏꯟ ꯇꯧꯒꯅꯤ ꯑꯗꯨꯒꯤ ꯇ꯭ꯔꯦꯅꯤ OSꯁꯤ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯥ OS ꯂꯥꯛꯑꯅꯤ and then OSꯇꯒꯤ ꯑꯃꯨꯛ ꯁꯦꯂꯤꯡ 2-3 ꯇꯧꯔ ꯃꯇꯨꯡꯗ FB ꯀꯣ FBꯒꯤ ꯃꯇꯨꯡꯗ ꯕꯣꯁꯟꯅ ꯂꯣꯏ ꯌꯦꯡꯁꯤꯟꯗꯣꯏꯅꯦ ꯕꯣꯁꯟꯅ ꯏꯋꯥꯡ ꯋꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯀ꯭ꯔꯨꯁꯇ ꯀꯩꯅꯣꯁꯦ ꯁꯨꯝ ꯃꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯀꯥꯈꯠꯂꯛꯄ ꯔꯦꯡꯁꯦ ꯁꯤꯅ ꯗꯦꯛ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯊꯪ ꯂꯥꯛꯆꯗꯣꯏꯁꯤꯅ ꯑꯃꯨꯛ ꯏꯟꯖꯤꯟ ꯗꯤꯄꯥꯔꯠꯃꯦꯟꯗ ꯀ꯭ꯔꯨꯒꯤ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯏꯟꯖꯤꯟ ꯗꯤꯄꯥꯔꯠꯃꯦꯟꯗ ꯀ꯭ꯔꯨꯁꯤ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯃꯥ GP ꯔꯦꯇꯤꯡ ꯇꯧꯔꯕ ꯃꯇꯨꯡꯗ ꯏꯍꯥꯟ ꯍꯥꯟꯅ ꯖꯣꯏꯟ ꯇꯧꯗꯣꯏꯁꯤ ꯃꯥꯁꯤ ꯇ꯭ꯔꯦꯅꯤ ꯋꯥꯏꯄꯔ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯖꯣꯏꯟ ꯇꯧꯔꯅꯤ ꯑꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯥꯁꯤ ꯋꯥꯏꯄꯔꯗ ꯑꯃꯨꯛ ꯀꯥꯔꯛꯑꯅꯤ and then oiler and lastly fitter ꯁꯨꯃꯥꯏꯅ ꯂꯩ ꯏꯟꯖꯤꯟꯒꯤ ꯀ꯭ꯔꯨꯁꯇ ꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯐꯤꯁꯔꯁꯀꯤꯗ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ ꯑꯣꯐꯤꯁꯔꯁꯀꯤꯗ ꯂꯩꯗꯣꯏꯁꯤ ꯀꯩꯅꯣꯅ ꯗꯦꯛ ꯗꯤꯄꯥꯔꯠꯃꯦꯟꯗ ꯍꯥꯟꯅ ꯂꯥꯛꯆꯒꯦ ꯗꯦꯛ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯍꯥꯟꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕꯁꯦ ꯁꯤꯞꯇꯀꯣ ꯃꯥꯁꯇꯔ ꯍꯥꯏꯔꯒꯁꯨ ꯈꯪꯅꯔꯦ ꯑꯣꯔ ꯀꯦꯞꯇꯦꯟꯅ
ꯔꯦꯡ ꯏꯆꯥꯎ ꯆꯥꯎꯔꯦ ꯃꯥꯒꯤ ꯍꯦꯛ ꯃꯈꯥꯗ ꯆꯤꯞ ꯑꯣꯐꯤꯁꯔ ꯂꯩꯔꯦ ꯆꯤꯞ ꯑꯣꯐꯤꯁꯔꯒꯤ ꯍꯦꯛ ꯃꯈꯥꯗ ꯁꯦꯀꯦꯟ ꯑꯣꯐꯤꯁꯔ ꯂꯩꯔꯦ ꯁꯦꯀꯦꯟ ꯑꯣꯐꯤꯁꯔꯒꯤ ꯃꯈꯥꯗ ꯊꯥꯔꯠ ꯑꯣꯐꯤꯁꯔ ꯂꯩꯔꯦ ꯊꯥꯔꯠ ꯑꯣꯐꯤꯁꯔꯒꯤ ꯃꯈꯥꯗ ꯇ꯭ꯔꯦꯅꯤ ꯀꯦꯗꯦꯠ ꯁꯨꯃꯥꯏꯅ ꯑꯣꯐꯤꯁꯔꯁꯀꯤꯗ ꯗꯦꯛ ꯗꯤꯄꯥꯔꯠꯃꯦꯟꯒꯤꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯑꯗꯨꯒ ꯑꯃꯨꯛ ꯏꯟꯖꯤꯟ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯏꯟꯖꯤꯟ ꯗꯤꯄꯥꯔꯠꯃꯦꯟꯒꯤꯗ ꯈ꯭ꯋꯥꯏ ꯆꯥꯎꯗꯣꯏꯁꯤ ꯆꯤꯞ ꯏꯟꯖꯤꯅꯤꯌꯔꯅ ꯏꯆꯥꯎ ꯆꯥꯎꯔꯦ ꯅꯦꯛꯁꯇ ꯁꯦꯀꯦꯟ ꯏꯟꯖꯤꯅꯤꯌꯔ ꯅꯦꯛꯁꯇ ꯊꯥꯔꯠ ꯏꯟꯖꯤꯅꯤꯌꯔ ネꯛꯁꯇ ꯐꯣꯔꯠ ꯏꯟꯖꯤꯅꯤꯌꯔ ꯑꯦꯟ ꯅꯦꯛꯁꯇ ꯇ꯭ꯔꯦꯅꯤ ꯏꯟꯖꯤꯅꯤꯌꯔ ꯍꯥꯏꯇꯥꯔꯦ ꯇ꯭ꯔꯦꯅꯤ ꯀꯦꯗꯦꯠ ꯏꯟꯖꯤꯅꯤꯌꯔ ꯁꯨꯃꯥꯏꯅ ꯂꯩ ꯏꯟꯖꯤꯟꯗ ꯑꯗꯨꯒ ꯑꯣꯐꯤꯁꯔꯁ ꯑꯃꯒ ꯋꯥꯠꯂꯤ ꯁꯤꯁꯨ ꯏꯟꯖꯤꯟꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯆꯤꯡꯏ ꯁꯤꯅ ꯑꯣꯐꯤꯁꯔꯁ ꯑꯃꯁꯨ ꯋꯥꯠꯂꯤ ꯁꯤꯁꯨ ꯏꯟꯖꯤꯟꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯆꯤꯡꯏ ꯁꯤꯅ ꯏ ꯇꯤ ꯑꯣ ꯀꯧꯏꯀꯣ ꯏꯂꯦꯛꯇ꯭ꯔꯤꯀꯦꯜ ꯑꯣꯐꯤꯁꯔꯅꯤ ꯁꯨꯃꯥꯏꯅ ꯂꯩ ꯑꯣꯐꯤꯁꯔꯁꯇ ꯑꯗꯨꯒ ꯑꯃꯨꯛ ꯉꯁꯥꯏ ꯗꯤꯄꯥꯔꯠꯃꯦꯟ ꯑꯅꯤ ꯁꯨꯔꯦꯀꯣ ꯗꯤꯄꯥꯔꯠꯃꯦꯟ ꯑꯍꯨꯝ ꯁꯨꯕꯒꯤ ꯁꯦꯂꯨꯟ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯗ ꯃꯣꯏ ꯔꯦꯡ ꯑꯅꯤ ꯂꯩ ꯑꯃꯅ ꯖꯤ ꯑꯦꯁ ꯍꯥꯏꯕ ꯑꯃ ꯑꯗꯒꯤ ꯑꯃꯅ ꯆꯦꯐ ꯀꯨꯛ ꯍꯥꯏꯕ ꯑꯃ ꯁꯨꯃꯥꯏꯅ ꯔꯦꯡꯁꯤ ꯂꯩꯔꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯗ ꯃꯌꯥꯝ ꯚꯥꯞ ꯇꯥꯗꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄ ꯌꯥꯒꯅꯤꯀꯣ ꯀꯃꯦꯟꯇ ꯑꯣꯏꯔꯁꯨ ꯑꯣꯔ ꯂꯥꯏꯛ ꯐꯦꯁꯕꯨꯛꯇ ꯑꯣꯏꯔꯁꯨ ꯗꯤ ꯑꯦꯝ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯁꯤꯅ ꯃꯥꯒꯤ ꯔꯦꯡꯛ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯔꯦꯡꯛ ꯋꯥꯏꯁ ꯑꯣꯏꯅ ꯑꯩ ꯑꯦꯛꯁꯄꯦꯛꯇꯦꯠ ꯁꯦꯂꯔꯤꯗꯣ ꯀꯗꯥꯏꯗꯩꯅ ꯀꯗꯥꯏꯐꯥꯎ ꯁꯨꯝ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯌꯥꯒꯦꯗꯣ ꯍꯥꯏꯐꯦꯠ ꯍꯥꯏꯖꯒꯦ ꯁꯤꯃꯛ ꯑꯣꯏꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯩꯅ ꯄꯤꯔꯤꯁꯤꯗꯒꯤ ꯃꯈꯥ ꯇꯥꯅ ꯐꯪꯉꯛꯄ ꯌꯥꯏ ꯍꯦꯟꯅ ꯐꯪꯉꯛꯄ ꯌꯥꯏ ꯀꯝꯄꯅꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯔ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯕꯨ ꯆꯥꯎꯔꯥꯛꯄ ꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯌꯥꯏ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦꯀꯣ ꯑꯅꯝꯕꯅ ꯁꯤꯒꯤ ꯁꯦꯂꯔꯤꯁꯤ ꯗꯣꯂꯔꯗ ꯄꯤꯒꯜꯂꯤꯀꯣ ꯃꯥꯔꯆꯦꯟ ꯅꯦꯚꯤꯒꯤꯁꯦ ꯁꯝꯇꯥꯏꯝꯁ ꯑꯦꯛꯁꯇ꯭ꯔꯥꯒꯨꯝꯕꯗ ꯑꯗꯨꯝ ꯅꯪꯅ ꯆꯠꯂꯤꯕ ꯀꯟꯇ꯭ꯔꯤꯗꯨꯒꯤ ꯄꯩꯁꯥꯗ ꯐꯪꯕꯁꯨ ꯌꯥꯎꯅꯤ ꯑꯗꯨꯕꯨ ꯑꯅꯝꯕꯗꯤ ꯗꯣꯂꯔꯗ ꯐꯪꯉꯤ ꯑꯗꯨꯅ ꯑꯩ ꯗꯣꯂꯔꯗ ꯑꯣꯏꯅ ꯍꯥꯏꯖꯔꯛꯑꯒꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯗ ꯂꯥꯛꯆꯒꯦ ꯀ꯭ꯔꯨꯗꯒꯤ ꯍꯥꯟꯅ ꯍꯧꯖꯔꯛꯀꯦꯀꯣ ꯀ꯭ꯔꯨꯗ ꯗꯦꯛ ꯁꯥꯏꯠꯀꯤ ꯀꯩꯅꯣꯁꯤꯗꯒꯤ ꯍꯥꯟꯅ ꯍꯧꯖꯔꯛꯀꯦ ꯗꯦꯛ ꯁꯥꯏꯠꯀꯤ ꯈ꯭ꯋꯥꯏ ꯅꯦꯝꯕꯁꯦ ꯈ꯭ꯋꯥꯏ ꯅꯦꯝꯕ ꯀ꯭ꯔꯨꯁꯦ ꯗꯦꯛ ꯁꯥꯏꯠꯀꯤ ꯇ꯭ꯔꯦꯅꯤ ꯑꯣ ꯑꯦꯁꯁꯦ ꯁꯤꯗ ꯇ꯭ꯔꯦꯅꯤ ꯑꯣ ꯑꯦꯁꯅ ꯃꯥꯅ ꯐꯪꯕ ꯌꯥꯔꯤꯁꯤ $300ꯗꯒꯤꯅ $500 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯪꯕ ꯌꯥꯏ ꯗꯦꯟ ꯑꯣ ꯑꯦꯁꯇꯀꯣ ꯇ꯭ꯔꯦꯅꯤ ꯑꯣ ꯑꯦꯁ ꯃꯇꯨꯡꯗ ꯑꯣ ꯑꯦꯁ ꯂꯥꯛꯇꯣꯏꯅꯤ ꯑꯣ ꯑꯦꯁꯅ ꯑꯃꯨꯛ ꯐꯪꯕ ꯌꯥꯔꯤꯁꯤꯅ $400 to $800 ꯑꯦꯟ ꯗꯦꯟ ꯑꯗꯨꯒꯤ ꯑꯃꯨꯛ ꯃꯊꯛ ꯑꯦ ꯕꯤꯅ ꯃꯥꯅ ꯐꯪꯕ ꯌꯥꯔꯤꯁꯤꯅ $600 to $1,200 ꯑꯗꯒꯤ ꯃꯥꯒꯤ ꯑꯃꯨꯛ ꯃꯊꯛ ꯕꯣꯁꯟꯅ ꯐꯪꯕ ꯌꯥꯔꯤꯁꯤꯅ $1,200 to $2,500 ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯅꯝꯕꯅ ꯂꯩꯒꯜꯂꯦ ꯍꯥꯏꯕ ꯑꯁꯤꯗꯒꯤ ꯇꯥꯅ ꯐꯪꯕ ꯌꯥꯏ ꯍꯦꯟꯅ ꯐꯪꯕ ꯌꯥꯏ ꯑꯞ ꯇꯨ ꯍꯤꯁ ꯑꯣꯔ ꯍꯔ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯄ꯭ꯂꯁ ꯀꯝꯄꯅꯤ ꯄ꯭ꯂꯁ ꯇꯥꯏꯞ ꯑꯣꯐ ꯁꯤꯞꯁ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯩ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯍꯨꯏꯒꯨꯝꯕ ꯈꯣꯡꯕ ꯈꯔꯁꯨ ꯌꯥꯎꯋꯦ ꯑꯗꯨ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤꯀꯣ ꯁꯨꯝ ꯁꯤꯗꯤ ꯌꯨꯝꯗ ꯂꯩꯕꯅꯤꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯩ ꯐꯖꯅ ꯁꯦꯝꯕ ꯅꯠꯇꯕꯅꯤꯅꯀꯣ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯇꯣꯏꯁꯤꯅ ꯏꯟꯖꯤꯟ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯥꯒꯤ ꯀ꯭ꯔꯨꯁꯅ ꯐꯪꯕ ꯀꯩꯅꯣꯁꯤ ꯃꯥꯒꯤ ꯁꯦꯂꯔꯤꯁꯤ ꯑꯦꯛꯁꯄꯦꯛꯇꯦꯠ ꯁꯦꯂꯔꯤꯁꯤ ꯑꯩ ꯍꯥꯏꯐꯦꯠ ꯍꯥꯏꯖꯔꯛꯀꯦ ꯗꯣꯂꯔꯗ ꯑꯍꯥꯟꯕꯗ ꯏꯍꯥꯟ ꯍꯥꯟꯅ ꯇ꯭ꯔꯦꯅꯤ ꯋꯥꯏꯄꯔꯅ ꯐꯪꯕ ꯌꯥꯔꯤꯁꯤ ꯃꯥꯁꯨ ꯆꯞ ꯃꯥꯟꯅꯩ $300 to $500 ꯑꯦꯟ ꯗꯦꯟ ꯋꯥꯏꯄꯔꯅ ꯐꯪꯕ ꯌꯥꯔꯤꯁꯤ $400 to $800 ꯑꯦꯟ ꯗꯦꯟ ꯑꯣꯏꯂꯔꯅ ꯐꯪꯕ ꯌꯥꯔꯤꯁꯤ $600 to $1,200 ꯑꯦꯟ ꯗꯦꯟ ꯐꯤꯠꯇꯔ ꯃꯥꯅ ꯐꯪꯕ ꯌꯥꯔꯤꯁꯤꯅ $1,200 to $2,500 ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯅꯝꯕꯅ ꯂꯩꯒꯜꯂꯤ ꯍꯦꯜꯂꯛꯄ ꯌꯥꯏ ꯇꯥꯔꯛꯄ ꯌꯥꯏ ꯑꯗꯨꯗꯤ ꯀꯝꯄꯅꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯨꯒ ꯑꯣꯐꯤꯁꯔꯁꯇ ꯑꯃꯨꯛ ꯂꯥꯛꯑꯒꯗꯤ ꯀꯩꯅꯣꯗꯒꯤ ꯍꯧꯖꯔꯛꯀꯦ ꯀꯦꯗꯦꯠꯇꯒꯤ ꯍꯧꯖꯔꯛꯀꯦ ꯗꯦꯛ ꯗꯤꯄꯥꯔꯠꯃꯦꯟꯒꯤꯀꯣ ꯗꯦꯛ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯀꯦꯗꯦꯠꯀꯤꯗꯒꯤ ꯍꯧꯖꯔꯛꯀꯦ ꯀꯦꯗꯦꯠꯅ ꯐꯪꯕ ꯌꯥꯔꯤꯁꯤ $300 to $500 ꯀꯣ ꯑꯦꯟ ꯗꯦꯟ ꯊꯥꯔꯠ ꯑꯣꯐꯤꯁꯔꯅ ꯐꯪꯕ ꯌꯥꯔꯤꯁꯤ $1,500 to $3,000 ꯗꯦꯟ ꯁꯦꯀꯦꯟ ꯑꯣꯐꯤꯁꯔꯅ ꯐꯪꯕ ꯌꯥꯔꯤꯁꯤ $2,500 to $5,000
and then chief officer na phangba yarisi $4,000 to $8,000, and then last captain na phangisi $7,000 to $12,000 sumaina lay. Sidagi tarakpa yai helakpa yai up to his experience, adagi magi type of ship makasu pole, and then company si makasu yam thina pole. Dugu sigi marak sida number legalle haibudugi chawrakpaduni hajaisi. Aduga engine department gi officers na phangba yarisi engine department gi cadet tare training engineer da masu $300 to $500 phangni, and then fourth engineer su $1,500 to $3,000 gi manung dalay, then third engineer $2,500 to $5,000, then second engineer $4,000 to $8,000, and then lastly chief engineer is $7,000 to $12,000 sumaina lay. Adubu maka tarakpa mathak karakpa yai ai ngasai de haijabuduni. Aduga electrical officer na phangba yarisi $2,500 daina $5,000 bok sumaina ai haijage range da. Aduga next is saloon department da GS na phangba yarisi $300 to $800 per month ai ngasai de haijarisi per month ni ko. And then chef na phangba yarisi chef cook na phangba yarisi $1,000 to $2,000 per month sumain thamjage. Do mayamna makha taba Merchant Navy gi maramda khangbining ba lairagadi aingonda dum hangbiro kaisu kaide ai dum akhangba ai gi knowledge to dum share tawjage. Aduga aidi samna haragadi si lamsida sangpa kaisu kuidri, ado Manipurda mayamna khangnadabai wane captain bokpa mayam laire. Aduna adongi khangnaba mari mata natragana sum khangba lairagadi moida su hangu yam phajana guide tawrkani khalle. Aduga sumaina Merchant Navy oiraga video sembasi ai nattaba ai gi imanaba amsu lay. Masi Athoi Luwang kawi ko magi channel da su phajana briefly adum guide tawbane. Aduna magi channel ki kaino da su ai description da hapjarake, mangon da su dum hangba yani magi channel da su mayam yengbiu dum kanagani. Ma top department mayam kamai changani khotkani masu loi thagatpani masu dum yengbiu mayam na ko masu dum kanagani khalle. Aduga aingonda hangbira su kaisu kaide. Aduga mayam coronavirus leibnina cheksinna leibiu haiba tare. Adagi mayam stay safe. Aduga aisu corona sek loibaga chatnaba tawani, chatlaga nungai nungai video semjarake. Adagi ai hana thagatkiba video singdasu mayamna dum nungsibiba yawi, adum yengbiu. Ai adum kai haitare kitang kai haitare kitang yamna nauba haitare experience tu mayamga manadaba experience ama khakki video se semningba. Aduna adugumba video ina semjage na aise kuina gap laibase video se sukta thagatjadabani. Aduna ai hojikti video khaka sum thagatke na khalle. Aduna corona se laringe gidi chattabadina yumda laiga thagatpa yaba video entertainment gi bu oiro sigi Merchant Navy gi maramda bu oiro ai dum semjarake. Mayam ngasigidi video si matang swaida loisinjarage. Do mayam video sina kanagadaba oitaragadi share tawthokpiramo. Aduga subscribe tawdaba lairagadi subscribe tawbiramo. Adu mayam ai video nungai nungai semjarakige mayam su ngaiminasi.